Wari sapuna tabirabasingbu taramna uksari. Lobirasi aiba kongbrai latfum businesski ai amok halakkini. Wari asigi season 2 ani subatangka. Thoibido mamagi karomda thoglai. Mapalomda su mi langbagi makol kaya amatari. Thoibina mabungbu sukaurami. Adubu kumlaktrabaduda thoibido mamagi kada changlai. Adubu thoibina hek changlakpaga thoibibu raghu thomba amadi koirengana machin mensindun phaki. Matamduda thoibisu mayumda hathu chelaktuna yumda changlaktuna baltina mapaiduna amuk mapanda chentoklami. Thoibana machalgi ka mapada leptuna. Isan ima bobda senadun lenamo. Asumna hairum laga thoibadu amuk mapanda chentoki. Wadu tabada thoibidu wadi ngang bangamjada mamittagi pirang sinthaduna wana khangjari. Thoibana hek chakkibaga sajona thoibigi mamadu masam paidun harai. Namasi nungsibra. Thoibidu makoldi thokta mamittagi pirang suleptana sinthaduna mangaktu nomduna nungsi haibagi moongda ingit pi. Mataududa jubona. Adudi aikoina hai pumba yagadra. Waduda thoibidu yaningdabagi moongda masadu nanthoknadab hotnajarakami. Mataududa sajona thoibigi mamagi masamdu kanna paisinduna thangna manakta namduna thoibidu yengalami. Thoibidu mamada adumna tobiganu haibagi moongda ingit pirami. Mataududa sajona aikoina haibu pumba yagadra. Asumna amukasu hairami. Thoibidu mamada otpadu yengba ngamdraduna yarage haibagi ingit pi. Makoi mayamdu momon noktuna thoibibu makoi mayamna nupi oibagi ikai khumnaba pumba manghanbiki. Thoibigi mamadu machagi mataududa yengba ngamdraduna mamittu isinduna khangi. Mamittagi leppa leita pirangsu sintharami. Kananabu khangba ngamgani. Machabu mamagi mamangmaktada sagi lichatchatuna machagi ikai khumnaba manghanbirabada. Nupi oishirabasu mayamga manana pangal thona laina wa ngangbang ngamlamba thoklabadi machagi mateng kharada oirabasu pangbang ngamlam gadabani. Adubo mapok thina poklubana isorna nongdam thina tamkhibana machagi damak karisu tawjabadi ngamlamde. Asumna makoi mayamna thoibibu ikai khumnaba manghanbiraba matungda mamagi manakta pusinduna mamaga punna thamlami. Koirengna mapalda mai chakpagi mayamna langnaribadu yengduna matau singduda hari. Itaw kuitharabadi ikhui soidana phakrani. Thabak pumba thuna pangthoklamlaga salase. Wadu taraga marup singduna thoibi amadi thoibigi mamadu masam paiduna chingduna makhoigi mayai kada puthoraktuna thoibi amadi thoibigi mamada makhoi mayamna usittana siramdai mikupsida nakhoibu lanbi gadoriba nakhoigi jom oigedoriba jom singi masak phawbadi khangduna sijako. Asumna haiduna karemnabagi minok noktuna kanna noi. Jubona imungduda thauri koithi thiduna thauri ama purai. Thauri duna thoibigi mama amadi thoibibu punna mangaksamda thauri duna huktuna makhoigi mayai kada thauri yansinduna thamlami. Raghuna thoibigi mamagi masada thangna mafam kayada lelami. Aduga thoibigi masada su thangna mafam kayada leli. Asumna makhoi mayamdu hannaki. Somdana thoibadu yumthangnabagi iku kaya maina chaglakpa amasung yum phawbada wairak kadorabada thoibana laikai amadi yumthangnabagi miyoi kaya galoinena mai adubu kanna muthatnabu hotnari. Asumna mayam changduna maidusu muthatpa ngamki. Thoibadu makhoigi sansingi wakhaldu kauruduna mai chakpadu kanba yauduna leirubana wakhal adu kaukibani. Thoibadu makhoigi sansingdu thiba amuk thoglai. Adubo makhoigi sansingdudi
ꯂꯥꯞꯅ ꯆꯠꯊꯣꯛꯂꯝꯗꯦ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯅ ꯁꯟꯁꯤꯡꯗꯨ ꯁꯟꯒꯣꯟꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯖꯗ ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯀꯨꯜ ꯑꯗꯨ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯊꯣꯏꯕꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃꯁꯨꯡ ꯏꯀꯨ ꯀꯌꯥ ꯃꯩꯅ ꯆꯥꯛꯂꯝꯒꯗꯕꯗꯒꯤ ꯈꯟꯕꯤꯕꯒꯤ ꯍꯔꯥꯎꯗꯨꯅ ꯊꯣꯏꯕꯕꯨ ꯊꯥꯒꯠꯄ ꯂꯥꯛꯏ ꯀꯨꯜꯅ ꯊꯣꯏꯕꯒꯤ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯀꯥꯔꯛꯄꯒ ꯊꯣꯏꯕꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕꯗ ꯎꯕꯗ ꯀꯨꯜꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯑꯁꯨꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯨ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ ꯀꯨꯜꯅ ꯊꯣꯏꯕꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯀꯨꯜꯁꯨ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯝꯃꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯀꯨꯜꯁꯨ ꯉꯛꯂꯝꯃꯤ ꯀꯨꯜꯅ ꯃꯥꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯏ ꯀꯨꯜꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯁꯨ ꯊꯣꯏꯕꯒꯤ ꯌꯨꯝ ꯇꯝꯅ ꯃꯌꯥꯝꯗꯣ ꯆꯦꯟꯅꯔꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯜꯒꯤ ꯍꯛꯆꯥꯡꯗꯨ ꯄꯣꯂꯣꯏꯅꯕ ꯄꯣꯂꯣꯏꯐꯝ ꯇꯥꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯨꯊꯣꯔꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯏꯕꯅ ꯃꯃꯥꯡꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯅꯣꯡꯃ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯆꯜꯕꯨ ꯍꯌꯦꯡꯋꯥꯏ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯆꯜꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯒꯅꯨꯀꯣ ꯅꯃꯥꯗꯤ ꯅꯣꯡꯗꯝꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯃꯥꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯕꯅꯅꯣ ꯅꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯤꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯀꯌꯥ ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯖꯔꯤ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯃꯆꯜꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯁꯨ ꯊꯣꯏꯕꯅ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯃꯣ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯥꯃꯣꯅ ꯂꯣꯏꯅ ꯁꯨꯏ ꯆꯥꯛꯁꯨ ꯇꯥꯃꯣꯅ ꯅꯨꯡꯇꯤꯒꯤ ꯊꯣꯡꯏ ꯑꯗꯨ ꯇꯥꯃꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯗꯨꯒ ꯆꯥꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯊꯣꯡꯍꯟꯗꯣꯏꯅꯣ ꯊꯣꯏꯕꯅ ꯏꯆꯜ ꯅꯪꯗꯤ ꯏꯕꯨꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯥꯒꯩꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤ ꯏꯕꯨꯡꯅ ꯏꯆꯜꯗ ꯑꯋꯥꯕ ꯊꯕꯛ ꯑꯃꯗ ꯁꯣꯟꯕ ꯇꯧꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯏꯆꯟꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯁꯨꯝ ꯂꯩꯕꯗꯣ ꯃꯗꯨꯇꯅꯤ ꯅꯕꯨꯡ ꯑꯩꯅ ꯏꯆꯟꯒꯤ ꯃꯐꯝꯗꯒꯤ ꯄꯥꯝꯖꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯔꯣꯏꯗꯕ ꯃꯆꯜꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡꯗꯨ ꯃꯊꯪ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯆꯜꯒꯤ ꯃꯩꯔꯤꯗꯨ ꯌꯦꯡꯗꯨꯅ ꯊꯣꯏꯕꯅ ꯊꯃꯣꯏꯅꯨꯡꯗ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯏꯆꯜ ꯅꯕꯨꯡꯅ ꯏꯆꯜꯗ ꯏꯃꯥꯕꯨ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯑꯩꯅ ꯎꯔꯤꯕꯁꯤ ꯃꯁꯤ ꯎꯅꯅꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯏꯆꯜ ꯅꯪ ꯏꯃꯥꯕꯨ ꯈꯛ ꯊꯥꯗꯣꯛꯀꯅꯨꯀꯣ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯏꯆꯜꯅ ꯏꯃꯥꯅ ꯅꯕꯨꯡꯗ ꯁꯤꯟꯅꯈꯤꯕ ꯊꯧꯗꯥꯡꯗꯣ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯕꯒꯤ ꯏꯃꯥꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯏꯆꯜꯅ ꯏꯃꯥꯗ ꯍꯥꯏꯌꯨꯀꯣ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗ ꯀꯅꯥ ꯇꯥꯍꯟꯗ ꯃꯆꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯈꯟꯅ ꯃꯈꯣꯜ ꯊꯣꯛꯇ ꯃꯆꯜ ꯂꯦꯡꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯔꯤ ꯅꯣꯡꯂꯤꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯆꯨꯈꯤꯕ ꯅꯣꯡꯖꯨꯒꯨꯝꯕ ꯄꯂꯣꯟ ꯀꯌꯥ ꯏꯆꯥꯎ ꯅꯪꯕꯒꯨꯝ ꯉꯁꯤꯗꯤ ꯊꯣꯏꯕ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯀꯌా ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯀꯌꯥ ꯈꯟꯅꯔꯤ ꯑꯍꯜ ꯑꯃꯅ ꯊꯧꯗꯣꯛꯁꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤ ꯇꯧꯒꯦ ꯌꯥꯎꯅꯁꯨ ꯇꯧꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯔꯝꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯏꯆꯥ ꯊꯣꯏꯕꯒꯤ ꯂꯧꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯗꯨꯒ ꯉꯔꯥꯡꯅ ꯊꯣꯏꯕ ꯃꯁꯥꯃꯛꯀꯤ ꯌꯨꯝꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯊꯝꯂꯝꯈꯤꯕ
ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯗ ꯉꯁꯤ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯇꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯊꯣꯏꯕꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛꯁꯤꯡꯗꯨ ꯃꯁꯛ ꯍꯦꯛ ꯈꯪꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯁꯨ ꯏꯆꯜ ꯊꯣꯏꯕꯤ ꯑꯃꯗꯤ ꯏꯃꯥ ꯇꯔꯨꯗ ꯇꯥꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯁꯣꯏꯗꯅ ꯄꯔꯥ ꯇꯝꯕꯤꯒꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯔꯘꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯋꯥꯍꯩ ꯀꯌꯥꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯥꯟꯕꯤꯒꯅꯤ ꯍꯥꯏꯅ ꯁꯤꯟꯅꯈꯤ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯌꯨꯝꯗ ꯍꯟꯅꯈꯤ ꯈꯔ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯄ ꯅꯠꯇꯦ ꯈꯟꯗꯨꯅ ꯀꯌꯥ ꯊꯣꯏꯅ ꯂꯨꯅ ꯂꯧꯁꯤꯜꯂꯨꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯣꯏꯗꯨ ꯊꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯃꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯔꯨꯒꯤ ꯐꯣꯇꯣꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯗꯨ ꯐꯝꯊꯗꯨꯅ ꯀꯟꯅ ꯀꯞꯄꯤ ꯊꯣꯏꯅ ꯃꯃꯥꯡꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏ ꯅꯪꯁꯦ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯔꯕꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯗꯣꯏꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯒꯦ ꯍꯌꯦꯡꯋꯥꯏ ꯏꯃꯥꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩꯅ ꯈꯨꯗꯣꯡ ꯊꯤꯗꯨꯅ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯁꯨ ꯅꯪꯅ ꯏꯃꯥꯕꯨ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯋꯥꯍꯩ ꯀꯌꯥꯗꯨ ꯊꯣꯏꯒꯤ ꯅꯥꯄꯗ ꯉꯁꯤꯁꯨ ꯁꯣꯟꯊꯥꯡꯅꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯄꯦꯟꯗꯅ ꯊꯣꯏꯁꯨ ꯀꯞꯆꯔꯤ ꯅꯨꯡꯁꯤꯅ ꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯨꯡꯁꯤꯅ ꯍꯥꯏ ꯊꯣꯏ ꯁꯦ ꯌꯥꯔꯦ ꯇꯣꯛꯂꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯇꯥ ꯊꯣꯏꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯊꯣꯏꯕꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯊꯣꯏꯅ ꯇꯥ ꯊꯣꯏꯕ ꯑꯁꯨꯝꯅ ꯀꯧꯏ ꯊꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯨ ꯁꯤꯟꯊꯔꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯊꯣꯏꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯊꯣꯏꯅ ꯍꯥꯏ ꯅꯪ ꯑꯗꯨꯝꯅ ꯀꯞꯇꯨꯅꯇ ꯂꯩꯒꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯊꯣꯏꯕꯅ ꯍꯥꯏ ꯊꯣꯏ ꯏꯃꯥꯗꯣ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯦ ꯂꯣꯟ ꯊꯣꯛꯇꯕꯤꯅꯦ ꯅꯣꯡꯁꯥꯒꯨꯝꯂꯕ ꯁꯍꯤꯡ ꯆꯥꯕ ꯁꯥ ꯃꯈꯣꯏꯅ ꯏꯃꯥꯗꯣ ꯍꯥꯠꯄꯤꯈꯤꯕꯅꯦ ꯌꯦꯡꯉꯣ ꯏꯆꯜꯗꯣ ꯁꯤꯒꯤ ꯀꯥꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯍꯧꯕꯅꯦ ꯑꯩꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯏꯆꯜꯗ ꯏꯃꯥꯕꯨ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯥꯒ ꯏꯆꯜꯒ ꯁꯤꯒꯤ ꯃꯌꯥꯏ ꯀꯥꯁꯤꯗ ꯃꯁꯥ ꯄꯨꯝꯕ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯀꯞꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯃꯒꯨꯝ ꯂꯩꯒꯅꯤ ꯑꯩꯁꯨ ꯃꯤ ꯍꯥꯠꯀꯅꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯋꯥꯗꯨꯗ ꯊꯣꯏꯅ ꯇꯥꯊꯣꯏꯕ ꯅꯪ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯁꯥ ꯃꯈꯣꯏꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯄꯨ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯇꯥꯊꯣꯏꯕ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗ ꯁꯔꯥꯛ ꯇꯝꯈꯤ ꯍꯥꯏꯕ ꯈꯪꯂꯕꯃꯛꯇꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯕꯗꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯜꯗꯨꯅ ꯃꯕꯨꯡ ꯑꯩꯕꯨ ꯋꯥꯔꯧꯈꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯕꯨ ꯇꯥꯊꯣꯏꯕ ꯑꯃꯒ ꯁꯨꯝ ꯍꯥꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯝꯗꯧꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯏꯁꯣꯔꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯁꯣꯏꯗꯅ ꯇꯝꯂꯛꯈꯤꯅꯤ ꯅꯪ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯇꯨꯡꯒꯤ ꯈꯟꯗꯅ ꯊꯕꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯊꯣꯏꯕꯗꯨ ꯊꯣꯏꯒꯤ ꯏꯪ ꯇꯞꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯀꯌꯥꯗꯨ ꯇꯥꯔꯒ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛ ꯀꯌꯥꯁꯤꯡꯗꯨ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯁꯤꯡꯗꯨ ꯊꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯈꯔꯗꯤ
ꯑꯋꯥꯕ ꯐꯔꯗꯨꯅ ꯋꯥꯈꯜ ꯈꯔꯗꯤ ꯂꯩꯇꯥꯖꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯜꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯅꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯊꯣꯏꯕꯅꯁꯨ ꯈꯪꯗꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯇꯣꯃꯥꯜꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒ ꯂꯣꯟꯅꯕꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯑꯣꯖꯥ ꯇꯣꯃꯥꯜ ꯑꯣꯖꯥꯕꯨ ꯂꯩꯕ꯭ꯔꯣ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯏ ꯆꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯂꯩꯖꯗꯕ ꯃꯥꯒꯇ ꯂꯩꯖꯕꯅꯤ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯀꯌꯥꯅ ꯌꯦꯡꯂꯕꯁꯨ ꯀꯔꯤ ꯂꯥꯏꯌꯣꯡꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯇꯥꯛꯂꯛꯇꯨꯅ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯣꯖꯥꯕꯨ ꯀꯧꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯆꯕꯅꯤ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯇꯣꯃꯥꯜꯅ ꯐꯔꯦ ꯑꯗꯣ ꯃꯆꯥ ꯑꯗꯨꯒꯤ ꯃꯤꯡ ꯑꯃꯗꯤ ꯃꯃꯥꯗꯨꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯋꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯣꯖꯥ ꯃꯃꯥꯒꯤ ꯃꯤꯡꯅ ꯂꯩꯍꯥꯎ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯡꯅ ꯆꯅꯨ ꯀꯧꯏ ꯇꯣꯃꯥꯜꯗꯨ ꯃꯃꯤꯠ ꯑꯣꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯟꯗꯨꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯌꯦꯡꯂꯤ ꯇꯣꯃꯥꯜꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯊꯤꯟꯊꯗꯨꯅ ꯂꯩꯊꯣꯛꯄ ꯐꯔꯣꯏ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯁꯤ ꯇꯣꯃꯥꯜꯅ ꯋꯥꯁꯤ ꯍꯥꯏꯔꯤꯕꯁꯤ ꯆꯅꯨꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯈꯔ ꯄꯥꯎꯗꯝꯅꯤꯡꯕꯗꯒꯤ ꯇꯣꯃꯥꯜꯕꯨ ꯑꯇꯝꯅꯅ ꯀꯧꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯇꯣꯃꯥꯜꯗꯨ ꯊꯤꯟꯊꯗꯅ ꯈꯨꯜ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯇꯣꯃꯥꯜꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯣꯃꯥꯜꯅ ꯏꯕꯦꯝꯃ ꯏꯄꯥ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯩ ꯌꯥꯝꯗ꯭ꯔꯕꯗ ꯆꯌꯣꯜ ꯑꯃꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯅꯪꯒꯤ ꯅꯇꯥ ꯅꯨꯡꯁꯤꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯁꯨ ꯃꯄꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯆꯌꯣꯜ ꯑꯃꯗꯤ ꯂꯥꯞꯅꯕ ꯇꯥꯈꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯈꯨꯜꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯗꯨꯒꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯂꯦ ꯃꯇꯝꯁꯤꯗ ꯇꯣꯃꯥꯜꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯇꯣꯃꯥꯜꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯏ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯃ ꯂꯩꯔꯦ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯈꯪꯖꯕ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯣꯃꯥꯜꯅ ꯍꯦ ꯊꯋꯥꯏ ꯅꯪꯕꯨ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯪꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈꯤꯕ ꯌꯥꯎꯕꯗꯒꯤ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯣ ꯇꯣꯃꯥꯜꯒꯤ ꯋꯥꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯆꯨꯝꯃꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜꯅ ꯑꯩ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯇꯤꯟꯕ ꯉꯝꯗ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯏꯁꯣꯔ ꯃꯥꯕꯨ ꯅꯤꯡꯖꯕꯗꯤ ꯅꯣꯡꯃꯇ ꯂꯦꯞꯄ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕꯅ ꯏꯁꯣꯔ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯏꯁꯣꯔ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯊꯧꯖꯥꯜꯒꯤ ꯏꯔꯤꯛ ꯑꯃꯠꯇ ꯈꯤꯛꯄꯤꯈꯤꯗꯦ ꯃꯔꯝ ꯀꯌꯥꯁꯤꯅ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯄꯜꯍꯩꯗꯕ ꯋꯥꯍꯩ ꯍꯩꯍꯩꯗꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯆꯩꯈꯤ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯕꯝꯗꯁꯨ ꯑꯩꯅ ꯅꯠꯇꯕ ꯀꯌꯥ ꯇꯧꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯍꯩꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯉꯝꯗꯅ ꯂꯦꯜꯂꯤꯕꯅꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯇꯥꯔꯗꯨꯅ ꯇꯣꯃꯥꯜꯅ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕ ꯑꯃꯠꯇꯗ ꯑꯇꯝꯅꯅ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯎꯠꯇꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ
नंगे अवाब से ngasidi aina kokhan biraki thawai nangna lairam leda thunglaba tungda isor gi maphamda thamoi sengna mamang thakta wakhal khalaidraba tawaidraba kaya tawkhibadu isor gi maphamda ngakpi nanaba thamoi sengna haijo wahi kaya si hairaduna tomal na thawai adubu lairam leda chatpa ngamhanki asumna ngaiak potharaba matungda tomal amadi makhoi singdu khul adu thaduk lagre tomal na magi khul dagi khong hek thangdorak paga tomal gi masada hana phaukhidaba chungkhidaba ihul ama tomal gi masada phaure asomdana thoidu nungsigi manak talaktuna makhoi ani mahaki mapana yumda halaktriba fawati punna leimnesi haina nungsi lawba laklami nungsi su harau harau thoigi yumda lai numit tugi numidang adu nung kanna chui tomal tu thangnana leiriba khul adu yauriduna leihau gi yumda thunglare leihau na tomal bu taram no oktuna tomal da macha bu amukta hanagi wakhal tana mirol nganghan biu haina mamit tagi mapi tana kapchaduna haijarami tomal na ngasidi ahing su oire hayeng ayuk nganna lai khurumduna yengsi asumna haiduna laihau busu themjin biri mayamda wafam khara thamjari matang asida yauriba chanu amadi laihau asi mamangi warida si khraba mama macha aduni matang asidadi makhoi ani asi sidri aduna chanu da isor amana tomal gi mafamda tungda thoglakadaba thodok amabu khanghan nanaba tomal bu isor asina kaubu oiramli asumna numit asima haukre mathangi numit koidengna matau ragu amadi magi marup singi manakta laklaga koidengna hai itaw mayam nungai pau ma leire raguna kari pauno koidengna thoido yumda maga nungsigedang lei thoigi mapadu aikhugi thangnabu khulsida anaba ma yawina ngarang yum thadulaga sakre chayol amadi yumda halaglaroi adubu khangde chondarak pusu yai raguna pamjaba haisibu mangda tadun leirabada tin chungdaba kana ama oirabasu khunduna chawa haibasidi mahusani raguna ado kamdok seba aidi hana swaikrituni nongma to oirasu mabo igi oiba haibasidi ai lengdaba phirepni nakhoi soigi arembadu mahok tawningdro waduda matau singdu kripani hainaduna makhoi mayamdu wa noktuna wakhal mawon khalami asomdana tomal tu leihau ga loinana lai khurumnaba pochang langni tomalna ibe ma leihau icha nupi du puthok piro leihau tu imungda changduna chanubu makhoi kharana puthorakle tomal tu chanu da munna yengduna wakhal ma khalai leihau amadi makhoi kharagana chanubu amaiba tomal gi manakta phamhali tomalna makhoi singdu imungda punna layu haiduna makhoi kharadu imungda changhanki tomalna chanugi makhut paiduna lairol ama sonduna karigumba ama yengli ngaihak leiraga tomalna isingda luptuna thamliba tairel amadi pungphai adu paikhatuna chanuda khiglai aduga tomalna hanglai khulani asibu ngakpi senbiriba imana nachada kari paudum ningba leibage nachada amukta takpiu ima chanuna khulani asida matam khar kanaduna imom ani thawai manglagani karigumba imom ani sigi thawai mangki bathokdabadi misi mina toigani khul wangda leiriba imom ani si kanana su thingbadi ngamloi imom amadi buklamlaba sa singi makhuta ngasi taragani aduga imom laktagi sa olaba singi khutta soidana takrani karigumba nangna makhoi ani po namsinduru thamkiba thoklabadi nang phawa hatpa ngamgani wari sigi mathangi part ngai minasi